Ex-Servicemen Cell Bjp State ki Convenor Laishram Rameshor ngasi ayuk pung 10:30 taba duwaida Thobal Khetri lekai da leiba masamaki yumgi thongalda sakhangdaba singna nongmaina Kaptuna Hatlamle Thodo asigi matangda police tagi phangba paw amagi matungina Laishram Rameshor na mahaki thongalda leptuna leiringaida khanghodana XUV car tongduna lakpa sakhangdaba miyoi anina mahakpu close range da nongmai kapsilamlaga khonglei tuna mafam adu thadoktuna chenkhibani haidi nongmai maru ama Laishram Rameshor gi thabakta panbadagi khudakta Imphal da leiba Ras Medicity da pukhatuna laikana ke dubu mahakan bangam khide haidi thazaba yaba paw amagi matungina Thobal police ki team amana gari adugi khongul liduna gari adu thaurakliba miyoi adu fare adubu nongmai kaplamliba miyoi adudi hauzik fawba phaba ngamdana leidi Faraba driver na haidoropagi matungina nongmai kaplamliba nupa adugi maming Kesorjit kawi hauba maraktagini haina pawas na makatari Laishram Rameshor gi thawai yaudaba haksang postmortem gi damag Ras Medicity dagi Jennings mokta pukhrei postmortem loiraba matung mahaki thawai yaudaba haksang adu nitaiba chuthekta leiba thambal sanglenda puraklaga Chief Minister N Biren yauna BJP gi karmi kyana aroiba ikai khumnabot kani haidi Ex-Servicemen Cell ki Convenor waiba Thobal Khetri lekai dagi Sri Laishram Rameshor Singh masai yu pung 10:30 khara hen badwaida mayumgi thongan manakta masakhangda miyoi kharana nongmaina kapam badagi uji Ras Medicity da pukhala matung da masi treatment tor matung da masi upai lai gidre aduna haiba thodo si akoi Bharatiya Janata Party ki maikai dagi yam strongly condemn tawi yamna koina asumba yamna pangdaba asumba mihat asumba misam mamabu smaina yamna koi yam tam thiba mongda thaw intentionally smaina life attempt to hapase koi Bharatiya Janata Party ki maikai dagi yam strongly condemn tawi hafam thamjari